ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯇꯧꯁꯤ. ꯍꯋꯥꯏ ꯃꯇꯣꯟ ꯂꯩꯔꯦ, ꯄꯥꯡꯈꯣꯛꯂꯥ, ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯑꯁꯪꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨꯒ ꯁꯪꯒꯣꯝꯁꯨ ꯂꯩꯔꯦ ꯕꯕꯥꯅ. ꯑꯗꯨꯅ ꯎꯇꯤ ꯑꯁꯪꯕ ꯇꯧꯔꯁꯤ. ꯁꯣꯏꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯡꯒ ꯍꯋꯥꯏꯒꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯝꯊꯣꯛꯑꯅꯦꯕꯀꯣ ꯍꯥꯟꯅ, ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯆꯪꯗꯅꯕ. ꯌꯥꯝ ꯀꯟꯅ ꯃꯨꯟꯕ ꯈꯔ ꯇꯣꯏꯕꯗꯤ ꯅꯠꯇꯦ, ꯁꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯑꯅꯤ. ꯑꯗꯨꯒ ꯁꯣꯗꯥ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯝ ꯁꯣꯗꯥꯗꯤ ꯌꯥꯝ ꯌꯥꯛꯄꯁꯨ ꯍꯥꯎꯇꯕꯅꯦꯕꯀꯣ, ꯃꯥꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯣ. ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯡꯈꯣꯛꯂꯥ ꯑꯁꯣꯏꯕꯗꯣ ꯑꯗꯨ ꯍꯥꯞꯆꯟꯖꯔꯦ. ꯅꯦꯅꯦ ꯇꯃꯥꯅ ꯍꯦꯛꯄꯤꯔꯛꯏꯅꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯡꯈꯣꯛꯂꯥ ꯄꯣꯛꯇ ꯇꯥꯡꯈ꯭ꯔꯦ, ꯐꯪꯈꯤꯗ꯭ꯔꯦ. ꯅꯦꯅꯦꯅ ꯍꯦꯛꯑꯒ ꯄꯤꯕꯤꯔꯛꯏꯅꯦ. ꯁꯤꯅ ꯌꯦꯂꯥꯡꯋꯣ, ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯀꯥꯔꯨꯝ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯃꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ, ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ. ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯆꯥꯝꯃꯕꯅꯤ. ꯆꯥꯝꯃ ꯃꯆꯨꯝ ꯀꯪꯍꯜꯂꯒ ꯊꯝꯃꯕꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯠꯄ ꯌꯥꯗ꯭ꯔꯤ. ꯑꯣꯠꯂꯒꯗꯤ ꯑꯃꯗꯣ ꯇꯧꯗꯣꯏꯕ. ꯅꯥꯀꯨꯞꯄꯤ ꯈꯔ ꯍꯥꯞꯆꯟꯖꯔꯦ. ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝꯃꯤꯅ ꯌꯥꯏ, ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯃꯦ. ꯑꯗꯨꯒ ꯇꯞꯅ, ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯕꯤꯗꯅꯦ ꯑꯣꯠꯂꯦ. ꯃꯨꯟꯕꯨꯗꯤ ꯍꯥꯏꯕꯗꯤ ꯍꯋꯥꯏꯁꯤꯗ ꯎꯔꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯁꯤꯁꯦ ꯎꯍꯟꯗ꯭ꯔꯤꯕꯣ ꯐꯨꯠꯇꯣꯏꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯨꯜꯂꯛꯑꯕꯅꯤꯅ ꯈꯔ ꯌꯥꯔꯦ ꯑꯣꯠꯄ. ꯁꯪꯒꯣꯝ ꯑꯅꯧꯕꯗꯣ ꯍꯩꯖꯤꯟꯖꯔꯦ. ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯅꯤ. ꯁꯪꯒꯣꯝ ꯑꯅꯧꯕ ꯍꯩꯖꯤꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯦ. ꯁꯤꯒꯤ ꯑꯣꯅꯤꯠ ꯘꯤꯁꯦ, ꯑꯣꯅꯤꯠ ꯘꯤ ꯍꯥꯞꯆꯜꯂꯦ. ꯈꯔ ꯑꯗꯨꯝ ꯈꯨꯠꯁꯦ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯄꯥꯏꯕ, ꯌꯦꯠꯅ ꯅꯝꯕ, ꯌꯦꯠꯅ ꯄꯥꯏꯔꯒꯅ ꯑꯣꯏꯅ ꯇꯧꯕ, ꯑꯗꯨꯅꯅꯤ. ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ. ꯊꯥꯎ ꯁꯣꯛ ꯇꯧꯅꯕꯅꯤ. ꯇꯦꯖꯄꯇꯥ ꯊꯥꯗꯔꯦ, ꯖꯤꯔꯥ, ꯑꯗꯩꯗꯤ ꯇꯤꯜꯍꯧ, ꯆꯅꯝꯗꯤ ꯍꯥꯞꯇ꯭ꯔꯦ. ꯇꯤꯜꯍꯧꯅꯦ ꯑꯗꯩꯗꯤ ꯅꯥꯀꯨꯞꯄꯤꯅꯦ ꯇꯧꯔꯒ ꯌꯩꯔꯦ. ꯑꯗꯨꯒ ꯃꯤꯊꯤ ꯈꯔ ꯍꯥꯞꯆꯜꯂꯦ. ꯃꯆꯜ ꯈꯔ ꯍꯥꯞꯀꯅꯤ. ꯃꯣꯔꯣꯛ ꯑꯁꯨꯕ, ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯀꯅꯤ. ꯃꯆꯨꯗꯤ ꯍꯥꯞꯄꯔꯣꯏ. ꯑꯗꯨꯒ ꯃꯥꯏ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯤꯐꯥꯎꯅꯦ ꯍꯥꯏꯐꯦꯠ ꯉꯧꯕꯤꯔꯅꯤ. ꯃꯣꯔꯣꯛꯁꯤꯁꯨ ꯈꯔ ꯍꯥꯞꯆꯟꯒꯦ. ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯍꯥꯞꯇꯣꯏꯅꯤ, ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯃꯟꯗ꯭ꯔꯁꯨ ꯃꯣꯔꯣꯛꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯍꯥꯎꯇꯦꯕ. ꯏꯆꯝ ꯆꯝꯃꯦꯕ. ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯣꯛ ꯇꯧꯕ ꯂꯣꯏꯔꯒ ꯃꯤꯅꯤꯠ 5 ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ. ꯑꯗꯨꯒ ꯍꯥꯞꯆꯜꯂꯁꯤ. ꯊꯨꯝ ꯈꯔ ꯆꯥꯡꯗ ꯍꯥꯞꯄꯒ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯛꯀꯗꯧꯔꯦ. ꯎꯇꯤꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ. ꯎꯇꯤꯁꯦ ꯐꯖꯅ ꯁꯪꯉꯦ. ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ. ꯃꯍꯥꯎꯗꯤ ꯈꯪꯗ꯭ꯔꯤ. ꯁꯤꯡꯖꯨꯗ ꯍꯥꯞꯅꯕꯅꯤ. ꯍꯋꯥꯏ ꯃꯪꯒꯟꯁꯦ ꯇꯤꯡꯉꯒ ꯊꯝꯕꯅꯤ. ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯉꯧꯊꯣꯛꯑꯦ, ꯊꯥꯎ ꯌꯥꯎꯗꯕꯤꯗꯅꯤꯀꯣ. ꯑꯗꯨꯒ ꯉꯥꯔꯤꯁꯨ ꯂꯧꯔꯦ. ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨꯗꯗꯤ ꯉꯥꯔꯤ ꯈꯤꯇꯪ ꯌꯥꯝꯕꯁꯦ ꯍꯥꯎꯋꯤꯀꯣ. ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯈꯪꯗꯦꯗ, ꯁꯨꯝ ꯊꯥꯒꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯏꯔꯥꯡꯁꯤꯗ ꯇꯧꯔꯤꯁꯦ. ꯃꯣꯔꯣꯛꯁꯤꯁꯨ ꯉꯧꯖꯔꯦ. ꯑꯗꯨꯒ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ. ꯃꯔꯨꯗꯤ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯆꯒꯅꯤ.
ꯂꯧꯊꯣꯛꯑꯦ ꯊꯣꯏꯗꯤꯡ ꯈꯔ ꯑꯃ ꯉꯧꯔꯦ ꯊꯣꯏꯗꯤꯡ ꯉꯧꯕꯁꯦ ꯌꯥꯝ ꯂꯨꯏꯀꯣ ꯈꯤꯇꯪ ꯍꯦꯛ ꯌꯦꯡꯁꯤꯜꯍꯧꯗꯕꯗ ꯃꯥꯗꯤ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯥꯔꯦꯍꯦꯅ ꯍꯦꯛꯇ ꯀꯥꯔꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤꯗꯤ ꯆꯞ ꯆꯥꯁꯜꯂꯦ ꯁꯨꯖꯜꯂꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯒꯦꯅ ꯈꯥꯡꯉꯝꯗꯗꯅ ꯇꯧꯔꯤꯁꯦ ꯁꯨꯕ꯭ꯔꯥ ꯍꯩꯕꯁꯨ ꯅꯠꯇꯕ ꯃꯇꯦꯡꯒ ꯌꯥꯝ ꯄꯥꯡꯗꯣꯔꯤꯖꯥꯠꯅꯤ ꯏꯆꯥꯗꯤ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯁꯨꯔꯣ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯅꯧ ꯅꯧ ꯂꯥꯎꯋꯦꯕ ꯕꯕꯥꯅ ꯂꯩꯔꯛꯄꯁꯦ ꯍꯟꯗꯛꯀꯤꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯟ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯐꯖꯅ ꯅꯩꯈꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯤꯡꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯋꯥꯏ ꯃꯇꯣꯟꯁꯤꯗ ꯏꯁꯤꯡ ꯆꯥꯡꯗꯤ ꯈꯤꯇꯪ ꯆꯣꯠꯄꯅꯤꯅꯅꯦ ꯑꯗꯨꯝ ꯀꯪꯅ ꯇꯧꯔꯒ ꯅꯩꯈꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯖꯈ꯭ꯔꯅꯤꯅ ꯌꯥꯝ ꯀꯟꯅ ꯅꯩꯕꯁꯨ ꯌꯥꯗꯕ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯌꯥꯝ ꯀꯟꯅ ꯅꯩꯔꯦ ꯄꯠꯈꯤꯗꯣꯏꯅꯤꯗꯣ ꯅꯩꯗ꯭ꯔꯦ ꯃꯨꯜꯂꯣꯏꯗꯣꯏꯅꯤꯗꯣ ꯇꯧꯔꯤꯁꯦ ꯏꯅꯥꯎꯄꯤ ꯑꯃꯅ ꯍꯥꯏꯔꯤꯌꯦ ꯆꯤꯆꯦꯒꯤ ꯈꯨꯠꯁꯦ ꯕꯨꯛ ꯕꯨꯛ ꯂꯥꯎꯋꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯆꯦꯁꯦ ꯈꯨꯠ ꯈꯣꯡꯗ ꯄꯤꯊꯣꯔꯛꯑꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯕꯨꯛ ꯕꯨꯛ ꯂꯥꯎꯋꯦ ꯑꯗꯨ ꯌꯥꯝ ꯀꯟꯅꯁꯨ ꯅꯩꯗꯕꯤ ꯌꯥꯝ ꯀꯟꯅꯁꯨ ꯄꯥꯔꯞꯅ ꯋꯥꯎꯔꯞꯅ ꯑꯗꯨꯝ ꯃꯦꯠꯂꯦ ꯈꯨꯠ ꯌꯦꯠꯅ ꯉꯥꯛꯇ ꯄꯥꯏꯔꯤꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯎꯄꯥꯏ ꯂꯩꯇꯕ ꯑꯣꯏꯗꯨꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤꯕꯅꯤꯅ ꯅꯝꯁꯨ ꯅꯝꯖꯅꯤꯡꯈ꯭ꯔꯕꯣꯠꯅꯤꯗꯥꯅ ꯈꯜꯂꯝꯗꯣꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯅꯗꯤ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯍꯦꯛꯇꯅꯦ ꯅꯝꯅꯤꯡꯉꯛꯏ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯦꯛꯇꯅꯦ ꯌꯥꯗꯦꯕ ꯀꯦꯃꯦꯔꯥꯁꯦ ꯍꯦꯛꯇ ꯊꯥꯡꯒꯠꯂꯦꯕ ꯈꯨꯠꯁꯦ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯁꯟꯕꯗꯨꯅꯤꯗ ꯎꯇꯤꯁꯦ ꯐꯖꯅ ꯁꯪꯉꯕꯅꯤ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯔꯦꯅ ꯍꯥꯏꯅꯈ꯭ꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯟꯅꯗꯤ ꯆꯥꯎ ꯌꯥꯗꯦꯕꯀꯣ ꯎꯇꯤꯁꯦ ꯃꯅꯝ ꯅꯝꯃꯒ ꯇꯣꯛꯈꯤꯕ ꯋꯥꯅꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯐꯝꯃꯒꯅꯦ ꯃꯥꯅ ꯑꯝꯇꯪ ꯆꯥꯈꯠꯂꯛꯄꯁꯤꯗꯤ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯆꯥꯛꯈꯣꯝꯁꯤꯗ ꯍꯨꯛꯄꯗꯨꯗꯪ ꯅꯝꯒꯦꯅ ꯑꯩꯁꯦ ꯉꯥꯏꯕꯅꯦꯕ ꯍꯨꯛꯇꯕꯩ ꯋꯥꯅꯤ ꯑꯩꯅ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯈ꯭ꯔꯦꯗꯣ ꯃꯥ ꯈꯪꯕ ꯍꯩꯃꯥ ꯌꯦꯡꯀꯣ ꯇꯤꯚꯤ ꯌꯦꯡꯉ ꯇꯧꯔꯤꯁꯦꯗ꯭ꯔꯥ ꯑꯗꯨ ꯆꯥꯎꯔ ꯍꯥꯏꯕꯅꯦ ꯍꯦꯟꯕꯅꯦꯕ ꯍꯨꯛꯑꯣ ꯍꯨꯛꯀꯦ ꯇꯧꯔꯗꯣꯏꯅꯦꯕ ꯑꯗꯨ ꯍꯨꯛꯈꯤꯔꯣꯏꯗꯣꯏꯅꯦꯕ ꯌꯦꯡꯉꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯥꯍꯟꯕꯩ ꯆꯥꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯨꯛꯑꯣꯃꯤ ꯍꯣꯏ ꯕꯣꯜ ꯆꯥ ꯏꯃꯥ 1 ꯐꯥꯏꯅꯦꯜꯂꯤ ꯍꯨꯛꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯆꯥꯔꯛꯑꯕꯅꯤꯗ ꯃꯕꯨꯛ ꯊꯜꯂꯛꯑꯕ ꯑꯗꯨꯗꯨꯒꯤ ꯙꯞ ꯇꯧꯔꯤꯁꯦ ꯕꯕꯥꯅꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯔꯦ ꯂꯣꯏꯅꯃꯛꯅ ꯍꯥꯎꯋꯦ ꯍꯥꯏꯔꯦ ꯉꯁꯤ ꯎꯇꯤꯁꯦ ꯐꯥꯁ ꯇꯥꯈ꯭ꯔꯦ ꯎꯇꯤ ꯍꯥꯎꯋꯦ 이거 짜래. 호박이 빵이지. 맞아. ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯁꯤ ꯊꯕꯛ ꯍꯜꯂꯛꯑꯒ ꯀꯣꯟꯅ ꯄꯨꯡ 2-3ꯗ ꯆꯥꯔꯤ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯄꯗꯨꯅ ꯎꯅꯕꯒ ꯁꯪꯕꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯁꯦ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯆꯥꯛꯁꯦ ꯄꯨꯡ 2-3 ꯇꯥꯔ ꯆꯥꯔꯕꯅꯤ ꯃꯥꯗꯤ ꯉꯥꯡꯅꯤꯡꯉꯤ 어디 방송 ꯎꯇꯤ ꯑꯁꯪꯕꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯍꯥꯎꯕ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯒꯩ ꯊꯣꯡꯕꯗ ꯃꯪꯒꯟ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯪꯉꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯗꯣꯏꯅꯤ ꯄꯥꯡꯈꯣꯛꯂꯥꯗꯨꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯀꯤꯗꯃꯛ ꯃꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯁꯨꯝ ꯂꯣꯏꯅꯅꯤꯡꯕꯒꯤꯀꯣ ꯈꯔ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ